Mayam Krumzari, Domini Bibas Impact News ni, I Joyce Shamna Impact News ki Manung Huna Taram Nokchari. Hozikti Miam Ze Manipur da crisis line yamna alert oiba active oiba morta mayam ze lainari. Social media dagi hauraga TV mamang aduga akoina mayam glue toraga hozik ngai basi kanana chief minister oideno anogulai ngak semdore haire BJP MLA amasung allied party MLAs hozik Delhi da leire ngaki manungda akoina fangjaba pauda ahambada pungahumda mogi mifamje famgani haibani adubu tangka ani khaidoaga pung mariga militara manga doi degi haugani haibagi pau lei aduga marak reizam ga kano je meeting je cancel tawre kaina haibagi adukuma pauzu lei aduna chap chabadi akoi confirm tawba ngamdri haki manungda pujarake aduna Manipur da laiba constituency mayamgi masa masagi constituency dagi CM oigdawre haibaje bus oina si je rumors sandole akoi constituency gi kano MLAs na CM or ni hare masi constituency gi MLAs na CM or ni hare sigumba gi memes po mayam talk to lady mayam zigim raks raise da lengak CM na badi kan honari adubu sharp attack by MPCC Manipur Pradesh Congress Committee ki site ki haibasi hauzik lengak sem gani hena kana toribasi karigumba sem bataraga masi illegal oiba unconstitutional oiba lengak oigani aduga karigino haraga magi session assembly session kaubagi magi timing gi gap sing phajana rules e violate tawkhibana chingba mayam ama side tawraga constitutionally hozik government sem taraga su illegal oiba government oigini habi wafam ju lakli masida natana ngarang akhoi ni matamda Manipur je akhoi ing chikna leirabra haiba maktin kan ing chikna di lake 3 violence incidents e adum nokhoi na report adum fangjai IDP resettlement tawnabai damakta inspection chatkhiba team KANTO Premnagar Imphal West District chat khiba team adudaida koki phurup ki myoi singni haiba nupi amadi nupagi group moi khutta singjang paiduna yot paiduna adagi nung mayam thomjalaga attack tawrakhiba attack adugi ngarang incident da SDC gi staff ama aduga IDP ama sokle habegi paujo khoina khangnare aduga hariba attack asizu in the presence of security personnel ga pull up chatpa team ni adude mine attack torokpani attack torokpadagi di nathiraga mafam dagi chalaga atopa location ama laimakhong hojiki army colony defense colony adom da sappa matamda aduda second time attack tawbagi adugumba toroke tawbagi incident tholakpa madudai da security personnel singna hariba mob singi mathakta karigidamakta tear gas kaptribano karigidamakta moi mathakta action lokhotribano habagi adugumba pendaba kholauju mayam ama lairi masida natna khoina sum yengpa matamda lenga amuk semni hai amuk semoi hai sembagi meeting chathari hai chat aduga masi illegal ni unconstitutionally minus hai aduna political paralysis ama laire Manipur je is the akoigi irang je tha kano chahi ahum sujlakadore me tha da sugadori bani aduga handakta akoigi union finance minister Nirmala Sitharaman na putokiba union budget 2026-27 masi congress ki site ge haibasi masi anti Manipur budget ni budget raise the Manipur gi crisis recovery gi damakta wafam budget kanwa fund karimata allocate tawbide aduga India gi oina sumaina achauba budget puthokpase is the crisis burning oriba state ki budget ta karimta yarak tabasi pendaba phongdorakli aduga atoba thangnariba khoigi neighboring state na funds mayam thadaraga Manipur gi crisis nangliba state ki damakta di kari gi damakta recovery plan or special package announced of Dribano Haibagi, Atobo Wang Hangli. Nakalamurumda, BJP site gi Huzik Haki Mamang da Queen press meet the Fangjabasi, Handaki Union Budget 2026-27, Yam the historic Oiba Dukumba, budget ni Haina Vice President of Fondorakli, Aduga. Hariba handak chahigi budget asina youth empower togadaba adagi industrial sector innovation duga MSME sigumbada emphasis piba Vikshit Bharat phangnabagi adumgi pandamda align oiba achauba historic oiba dugumba budget ni habegi wafam zulakli aduga mayam zigi marakta khoi nagai chili now Indigenous Peoples Forum Manipur amadi FNCC gi site gi zu su da leiba khulai paiba singna Manipur gi praja miyam da especially moi Naga villages sing da handak thokiba ireng Naga khul gi incident adu miyam side taroga because of su leibana maram oraga moi de hen mapangan kandhalle aduna su je review tawgadam ni habege dugumba demand ju lakle aduna ngasi akhoina khana jagadori ba topic asi pulap subsalaga akhoina purakpa topic asi illegal
new government with a question mark question hangjabani SoO and KANTO attack aduga hiramasida manung huna khana binable election biriba khoigi panel members na ahan bada ai ke right mark to the election biriba oza y Zakir Hussain spokesperson MPCC oza butaran nokchari aduga khoigi ani suba guest na ke extreme right election biriba oza Dr. Noni Arambam associate professor political science department DMU oza basu taram nokchari aduga akhoi ge ahum suba panelists lambi da leire hoje traffic jam yam kan thoi lambi sem bagi black topping yam taw bagi aduna ahum suba akhoi ge panel members na oza Shankasar chief advisor indigenous peoples forum Manipur oza busu mangoi na dum welcome taw zari aduga ngasi gi discussion hokdok cha basi ahan bada ha MPCC the lecture ge oza MPCC gi site gi MPC president ha basi masi illegal oigada ba government is hem batar ga zu hai aduna Congress की साइड की सुमाइना हारबनी ना माई constitutional grounds so कितंग मियाम दा highlight तो okay ahan maktada to ngasi gi impact tv bo yengdiri ba bior sing boi kai khum bo chari aduga ngasi akhoi gi honorable president Sri K Mega Chandrana thambi khre mahaki press conference ta mahakna thambi ki ba akhoi gi hujik Manipur da burning issue na ngasi last 1 week tagi haibata yam kanna ngang narakli ba akhoi gi assembly PR gi timing si matam loisilak pana maram oirakanda de 13 da matam loidoro bana maram oiraba kanda akhoi anauba government popular government ama lak lagani haiba adugumba mayam ngang na ba BJP gi maike dagi BJP gi legislature singi maike dagi ngang na ba adumak tari baduni mayam ni hena khangi adubu masi akhoi Congress party na amadi akhoi gi Sri Kaisam Mega Chandra honorable president MPCC na ngasi thambi khre madudi hai riba government sim ga dori ba se masi akhoi article 174 clause 1 se masi violate tauba haibadi kari maram gino haiba matam sida akhoi na akhoi gi PR kaino tauki base impose tauki base masi matam duda akhoi last 2025 ki date February ki 13 se masida PRC impose torapane aduna akhoi gi last kaino se 6 months ki gap hai batare article 174 clause 1 na piri badi karino haiba matamda akhoi na assembly gi session saman tawbase masi akhoi na 6 months ki manung sidai sida tawhogudabani karigumba 6 months ase lapses oikragadi assembly do hingdre haibneba suspended animation natraba yes assembly si hingdre adu mamang du so akhoi na Sri K Mega Chandra gi kuthang da governor da akhoi na chief pc laga hangjakhre madudi hairi ba akhoi assembly se sirabra natragra hingibra haiba do akhoi mamang da hangjakhi basu leire adu paukhum mama ta huji phosu phangde adu number am ora kanda huji government se BJP na CMA hairaga su akhoi na madu kanoni masi illegal oibani haibadi constitution gi mayok ta tauba aidi legislature singsina ain simi bneba ain simi ba legislature singsina constitution do thugaira kanda law thugaira kanda government sembase masi yaroi madi maramdi Indian constitution da piriba article 174 clause 1 da piraga masana leijarabaneba aduna maram oira kanda ngasai gi February gi tang mapan sida assembly session si kaurame 2025 ki assembly session kauraga February ki tang mapan sida akhoi gi governor na Manipur gi honorable governor na nalen void ni haraga lauthoeba nalen void ni hairi maram si kari gino madusu yadaba makhakne masigi mayok so high court read petition thaki ba male MPCC yes adu so adum soidana akhoi mathang la ani adu namaram oira kanda asumain hat taura kanda hujik date 13 da gap leiraga PRC impose taukhra matung da hujik si praja singna kari pami haiba matamda BJP na pan balengak sida both center and state da BJP na pan balengak sina maram oira kanda akhoi gi community ani gi marakta Manipur si mai jaktana chahi ahum se crisis to thoktana leiraba
ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯕ ꯒꯕꯔꯅꯔ ꯄꯥꯏꯔꯤꯕꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯕꯤꯖꯦꯄꯤ ꯒꯕꯔꯅꯔꯁꯤꯁꯨ ꯕꯤꯖꯦꯄꯤꯅ ꯍꯥꯞꯄ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗꯧꯅ ꯑꯗꯨꯝ ꯒꯕꯔꯅꯔꯒꯤ ꯁꯥꯁꯣꯟ ꯂꯩꯔꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯑꯦꯅꯤ ꯗꯤꯕꯂꯞꯃꯦꯟ ꯑꯃꯠꯇ ꯎꯗꯕ ꯔꯣꯗꯃꯦꯟ ꯑꯃꯠꯇ ꯎꯗꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯁꯨ ꯂꯩꯇꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ IDP ꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯔꯅꯕꯒꯤ ꯆꯠꯄꯗ ꯀꯥꯞꯁꯤꯜꯂꯛꯏ ꯂꯪꯁꯤꯜꯂꯛꯏ ꯍꯥꯏꯁꯤ ꯑꯗꯨꯝ ꯀꯥꯞꯀꯅꯤ ꯂꯪꯒꯅꯤ ꯃꯔꯝꯗꯤ ꯆꯍꯤ ꯑꯍꯨꯝꯁꯤꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦꯕ ꯃꯈꯣꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤ ꯇꯧꯕꯁꯨ ꯂꯩꯇꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯖꯥꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯄꯥꯝꯃꯤ fresh election pami Oza Swayze is a fresh election pami have ze Prazana Hybra, Congress na Hybra, Habadu Wahang Amadi Lady, Habadi Kano Lamdam Siki Mu section the popular government pami Hybazula election pami Hybazu Adum Labanina Anize Aduna popular government Lantarga di Hoilangaxi Adum Kano Manipur crisis can leadership Anoba Amagi Manung Makada resolved Wangam Gani Habit Hazaba Mu Prazam Yamzuladi Aduna Ozade Kanzaning Bazi Karigumba Masigi Moina Sem Gaksi illegal ne Harabina Constitution gi article Miam site Tauraga Palaga Harabanina Karigumba Semak Pataraga di Kari action di Lokadaba. Madudi Huzik Aduna Nasagi I know the height of the now the point is go Akoina Prazana press election pami Hibasi I Samaksu Lilonki and Dragini I Lilonki and Rada I Sumi Mayam Unadana Dagi Huziksi election Gidamak Mayamsi prepared to the Levidu I Suyauza Bamakaniaduna Lilongi Prazasing Nasu ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯗꯤꯖꯣꯜꯕ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯉꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯣꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯪꯕꯗꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯑꯃꯗꯤ ꯃꯣꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯩꯈꯣꯏ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯃꯁꯤ ꯂꯦꯞꯍꯟꯅꯅꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯃꯇꯧ ꯀꯔꯝꯅ Thingani adagi akhoi nungsi chana le resettlement aduga normalcy si matau karamna halhalakani haibasi ngasi phawda khanade kaisu wawoi thoina lawbi de maramdi masina tai karigino haiba matam sida ngasi BJP gi MLA mayam Delhi da Congress bhavan da kanoda Manipur bhavan da leiraga adagi moigi BJP gi secretary ni haibra karino Tarun haibra amma moigi observer na khalle moigi legislative party gi leader khanna nabagi damakta adu khallaga Manipur Bhavan the Sum Lairaga Moy Adu Camp Queen and Lairaga Taugadori Mogi BJP office, Lady Manipur City Kanavayada Bra, Hibis question never. Okay, Oza am Noise Matang Matangi round the Mulakchage, Oza Arambam Noni, Dr. Noni Arambam Lakchage, Oza Huziki budget the Kitang Lakcharabada. MPCG site have the union budget say it's totally ignored Manipur. Aduga BJP site Gina Harapose, it's a historic one. Ado Manipur gi Oiba, Huzik PR admin gi Makha Lebnina, March Kitty and the state budget putokani habegi pausu adum khon taze ozadi khangjaning basi Congress na hari basi Manipur se totally ignore oire hai basi sreiza ozagi kari mot akhoi gi hauji budget sida akhoi economics experts sing asulamdam sigi naina bai khoi taze aduga masi maruina Manipur da lei hauji ki crisis asida displaced tawkhruba mayam aduga lanthum mangkhro mayam sigi miyeng de yengagadi Manipur gi oiba top Achoba budget ki allocation ma pidragadi magi material khoi healing zinga moido khudamoina khoi tampak ta su na ching da su khoi gi conflicts na maram oraga khanabasina maram oraga yum kai akai toi thokiba property mangkiba mayam si mi mayam je mayum halo har je mayum sing diloi mai thadokhiba adaidi mayum sing thugai khiba punumak se hoi uraba ngaktani haita adre hendok tana khoi achoba yum concrete structures ing sai gi bombs na thugai bo khoi thengna khre Punamakse Kuna resettlement rehabilitate Tauge Harabasu, resettlement Tauge Harabasu, Haribasida Tungan, budget allocation of Yauri, Hariba budget allocation as Imamita de Haibo from Zidan Manipurgi, Handaki, budget in Manipur go special Adumba, care of the Lobiki, Maramba Manipurgi, to an significant OD, Habalai from Zidan Tamsiki. Is it fair for of the course center? Not fair. Kaido fair. I mean, Manipur healing tobaze ako wari na yaroi haitare wahi na yaroi. It has to have certain material foundation. Adana yam robust soiba financial assistance. Sama pi de. Koi da hijab ni sham narikanda lay kita ba yauba mayam sing sidi yam da government ge central job pi kita mi sai koi hijab. Maram de state government sidi economically am no viable oidribanina. Madugi exchequer the pressure people do yada banina central job sing say mayum makai sing amamda
violence in maram or victim or family the central job piradi makoi family di kitang resettlement to matam mating oini haibole ade da ko yum kai grab sing to magi yum ju sana bi ko allocation finance to bata bani haire punamak se masi mieng se Delhi government who's work country was young that was a golden opportunity budget to the reflect home madu to khida is very unfortunate my tamsi adagi oza hojiki Manipur gi oriba political scenario hojik Congress ki side tagi di government form tarogazu masi illegal oigani unconstitutional ne akhoi di even Supreme Court ta karigum semuk pata de Supreme Court sakani habi mamangi discussion da MPCC gi side tagi phone ki basu laikre aduga nakalom na praja sing de akhoi we are not very aware about constitutional article adu da khangda basu mayam lai praja na pam de a popular government democratic country of a popular government who will look after the needs of the citizen aduna hojiki lairiba situation je yang pomatamda oza khoi gi Manipur har balamdam je constitutional breakdown je dum leire haina logodoribra akhoi gi viewers singi damakta khara simple term da khara explain to sam bida haradi akhoi gi hoji opposition party na hairiba sing si legal point of view da gi di aran minati haina khoi haibi article 174 clause 1 da hairi akhoi assembly gi mifam aji chahi mada yamdrabada anirti phamgo dobani haibani aduna haukiba August ki 2024 2012 August ki tang 32 gi 2024 da akhoi gi Manipur gi taruk shuba mifam aduga 32 shuba assembly gi mifam stawkhibani haiba adu argadi February gi tang 32 phawbada Manipur gi assembly 2025 ki February gi tang 32 phawbada Hariba assembly gi mifamasi 174 clause 1 hariba akoi kanglon asi matungina phamam gadabani hariba adubu madugi mahutta February gi tang 3 2025 da presence rule silaki bani haiba tare madugi mamang the governor convene taun bayani haidan thokiba adugumba cherol adu masai gi null and void ne lauthor khiba adusu masana governor gi position na thokpa masadu na mu hariba orders null and void ni haina haiba se masisu kitang procedurally kitang issues lei ba haitare adu punamak tu micham ai khoina khangmina ba ya ba chahi amada constitution kanglon gi matuin anirak mifam phamga dabani haibasi madi in khedre adugi mathakta hairiba in khedaba sin marborga samvidhan gi piriba kanglon ji thugai haibasi wafam se lakpa masi ke ultimate decision se either judiciary or the speaker has to come in haibo wafam si thamjeke aduna praja khoina Howziki Yenaba Simadi Iron or Yenabani, Masidi I studio, the Wadepadi Yadabina Iron, Matik Chaba authority singna, Maduramian Changbada, Madagan petition, but the argument has a ground, I will say, I Thamzani. Maramaduna, how's popular government, La Pasina Hena Padoribra, President's rule La Pasina Padoribra, Hibasidi, election Toba, Hibasi Maktabu, Kunai, Yam Charangni. Kunai the Pasha Lepaki Pashayam Tingi, other theatre Doriba photo, Sinagadu Chie Mayam, campaign to the Changa Dorimayam Sida, Miam Giwana, Piki but Texki Manisium Yawi Haitare. Other elections, two in a Toba Hibasi democracy, the D saying we am costly but fair money. Tobatabu, ideally speaking, Sarkar Amana Magi, Sarkar Si Hanzinbang Amdre, Sarkar Semang Amdre, Hairagadi. Democracy Kanglo the fresh mandate either ano election Matauraga, Changing Matonaraga, Madura Mianga, Pamba Hayan Bahibusudum, Yam the Chanaba Pazaba Kanglo Namito. But the Oza Maratana, Deligi, I'm crucial of meetings and meetings. How cray, how cray, have a update Pao Lakche. Oza, please continue. How's it say Delhi, the Hosis Miam Kambira, when Micham sing the so here now, I'm aware where I say. Some high big media the Karida, low in easy Facebook, Sida, WhatsApp the act, second Kudingi information, the feed in Tawi, Amana Koi Kendra, Mana Koi Kendra, Kendra Masing who Pussy and what is CMZ, Oibia, Basidum, Lorin is a high grade in Nikanagum, Makarana. Adana, that is always a speculation, although I know hiding, but the daily the Hositori me from say. Karigino Hiragadi, Manipurda, Mayangi Lengaxi, Hanzelanda, Taragadi, Nahan Hangiriba, constitutional crisis, and Malakador film the Amchon Lai, Madu Top Taragadi, Indiagi, Oiba, Choba, Pantupamu Oigani, Parliament Su Oigani, Constitution Yakangai Singis Oigani, Judiciary Su Oigani, Punama Sini Yanka Manipurda, Adugumba, Pantupama Hangdo Pasi, BJP Gilanga, Masagin number Suna Pamamoy, Hibasini. Aduga, Masai procedural lapses mayam labor labouring to the opposition, Hypum Toi, Magi Harmony, Hagadobani, intellectuals in assessment, Pigadabani, Lodi Yai.
अरोबदा अइना हाइजनिंग बजी हौजिक तौरिबा मीटिंग सिगी पॉसिबल आउटकम हायरगदी अइखोइना ममांग आइदसु अइखोइना मतम खरगी खरनी ममांग डिस्कशन तो हाइजबा हौजिक से सेंट्रल लैंगाकता बीजेपी गवर्नमेंट दा मणिपुर दा लैंगाक सेम नतन ऑप्शन से तोइना लेते हाइना अइगी रीडिंग दा लेजे अनि शुभ मतमदा हौजिक सि उकिजो एमएलए सिंह ना मखोइ लैंगाक असिदा यावगनी यावरोइ हाइबगे नुंगनांग बा से मरुओइबा मसिदा थोइ बसिदी मागी culture of intimidation haidana aki akhangi oiba wafam malaiba so oza puna maksing china makoina independent wena decision ama loba haibasi araibadi oroi tawbadabu democratic culture amada representation gi saru omai moi vote karak khramnina makoi madugi legitimacy ri manghal loi haibagi wakhalon amadi aikoi thajabale oza na mayam di thambire but question ma hangja hanguge habdi asumba moigi pressure gumba leirak patar gadi like for example cookie militants and the SoO moina moigi firm oiba stand akoigi MLA sing di yauroi adugumba yauroi dabani we are still adamant about separate administration habna chingba mayam leibani na meeting je yamna crucial oi masi matung da apprehension leibra for violence ai kana tawjige September gi tang ahum 2025 ta phamkiba mifam da Kukizo Council na Manipur gi National Highway 2 ji hangdok agani haina mon assurance pigi adugi su mathakta September gi tang mari 2025 de Hindu to phongba pauchi amada KANTO gi spokesperson na Manipur gi territorial integrity city preamble da yawbut amuksu hanna yauri tawbatabu aikhoi Kukizo singi issue as a political settlement ama negotiated political settlement ama Constitution of India bang the porak pagi wafam sire khone kana thangali masi 2008 di yauda bani hai wafam lai haijaning badi nahan hangi wang dugi paukum state pijage yana but the government of India gi design of dealing with the civil society and also the SoO group is misplaced karigino haibam matamda KZC na highway hangdo agani haidana yani haibasa masi maksu constitutional provision the yadaba wafam maneba. How can a civil society organization be given a copyright over the opening of highways? Masi agreement da verbally, orally, amasung DIPR ki publication da koi ugrabani. Aduna puna masi ki mistake, masi ki blunder ase amukshu na tawi Indian state na haina idi yang kana fawi. Adugi su mathakta territorial integrity is reiterate tawre hai basi KANTO spokesperson na Hindu ki pauche da iriba asiga ngasai gi separate administration ani ga di contradiction thoe yes maram aduna separate administration hai base Manipur ki territorial integrity ka heloi haiba reiteration se later matung da di more or less rule out to gumane but for the sake of posturing probably ai khoi gi hauri ba I ho asi ai khoi na violence hanak yam kan ukriba ngarang su tawriba mayam si takpadi ngasai violence sustain taraga ai khoi su hojik su madugi demand adu hold tawi haibagi mami ma tahanna bo hone punamasi yengoraga di I think government of India na akoi gi ethnic law sem na bo honarak pagi asama piba mai kanglup singji pen raga ai khoi gi state piu akoi gi state piu haibagi wafam zilaga di Manipur da kanglup taratru ni kuntha tru ni state kuntha tru lagi dai wafam zilai so I think government of India should preempt masigi ethnic division of people and society tawbagi thabuk city tawbi adi haibje I think that is something we need to work on madmai thams okay thank you so much oza mathang gi wanga se oza Sankar sir chief advisor IPFM oza da lakchari oza ngasi hoina khanazim topic asi illegal new government with a question mark SoO and KANTO attack oza hozik lengak sembagi wafam jukan na Delhi de meeting tawri aduga masi illegal ne haina congress ki side ge hairi have the as per the constitution ado government sembagi matam loikre haiba aduga ngarang KANTO Premnagar haiba area da IDP resettlement tongnabai damakta maite ge abandoned house yeng basapam matamda moigi inspection team du da security personnel su yawi moigi mathakta ki phurup ki miyoi singni haiba nupa group na nung paraga singjang paraga yot kuma paraga noi chang pa yaw haina mine attack to boda SDC gi staff ama aduga IDP ama so e habegi paulei aduda natana second attack amuk torna bagi attempt hoski laimakhong gi defense colony gate adu york mapa da su mine gari ama da hariba yot kumba thang kumba mayam paraga mine threaten to bagi aduga security personnel sing duna karisu moigi mathakte action lokote habegi pen da basu mayam le ngarang makse oza IPFM at the FNCC gi site gi SoO je mamang se hide extend to ki bje masi review to view toina ground rule violation tore moida hena SoO gi packs na moi hojiki kuki khulai paiba sing de hena empower to bagi mong de leire iring naga khul village ta mine attack to ki bagi incidents mayam leire oza
please let us know hojiki hariba SoO je IPFM amadi FNCC gi site gi pamje SoO je totally scrap tawba pamibra revise tawba pamibra masi replace with something else demand se chap chan thambiyo aduga because of the SoO thenare incident myam je akoi audience sing khangna bai damakta example ga khara highlight taw masi yamna samba answer da hairadi ko akoi number 1 the SoO thamba haibase government of India na Manipur da peaceful coexistence lainingai peace stability lainingai gi tamakta agreement aduda condition ama thamlaga peace akhoi gi SoO se pack se thambane aba aduda hojikti the problem is SoO thamliba condition agreement do phajana madu monitor toribra tawdribra haibase state government nasu central government nasu mase yengsandare aba aduna ngasai gi horokpa matamda de adum khra phajana maintain tawbu kumna tawba hojikti monitor phajana tawdarbane na SoO agreement du leirasu ngasai gi condition du thamlaba tarasu independent gi body ama waina lakhre aba so this is very danger to the state government of Manipur but asidi lapse se central government gi leibane aba aduna madu the take channing bade hojik government same lasu same darasu atopan chalasu some area da cookie singdi always adum attack tawgani lan tawkhigani masi akhoi phap tagadabani government same ba same dabagi nate same lasu moi adum tawgani same darasu adum tawkhigani ada that's why says cookie villages hojiki militant ge cadre na tabasing ju adum moi di SoO agreement sign tongnari ba group ma lebi na moi de harake aduna hujiki point to the aina haibade adumaina tawgani haibase cookie the control tawgadabase lambi amakhak lei senda maitena pula langlaga government na adu lauraga control su ngamoi tawbasu yaroi cookie the control tawgadabase central government sena remote se pae aba adu moina remote se met khradi lemba ngamoi aba remote se met tabagi aduna project war haina tawriba mayam se aduna ngasai SoO se kanana monitor tawgadabno haibadi akhogi Ministry of Home Affairs ka agreement tawbane state yauraga ado SoO se phajana agreement matungina as per agreement or according to the condition adugi matungina phajana chalairamba taradi ngasigi Manipur da thokliba thabak se mayam Iran se thokloyaba hojikti ngarang akhoina thamjabadu very clear SoO agreement se 2008 da tawbani tawbukanda 2167 something later me mase exact number ne adu hojik 20 years sugudore ko adu sure adu da misimina mayam thoram gani adu de less oigadabani adu moi condition da hairi besena sigi thamliba matamda recruit anobu tawbu yaroi haiba condition yawe adu ga khulai se deposit tawgadabani to khulai paira extort tawbu yaroi adu gi khogi unlawful activities chathaba yaroi Sekumba mayam yauri adu ki tamak ta stipend pieba aduga game moina identify tawkiba game to da tumina lairaga madu tawgadabani haiba mayam du yaweba adu ngasi di openly sigi lambi anova animal road ama seme aduga ngasai gi tax mayam akhoi gi gari chatpa highway mayam da extort tawre si mayam ure mi hatpa phuba chaiba ure threat tawba ure aduga hoji hairi bus SoO gi number se ngasai 2170 something like do hoje kya like no have so figures so public accountability later ado masigi da lan gi manada mingda recruit puntaw tawraga volunteer ne hena tawraga moi samnara chakre the question is now to akoina hangada ba akoina PO habisi clarity PO habisi di status PO habisi 2008 da akoi gi cadres se 2170 something ne ba ado hoje moina monitor tawriba chalariba puna maksidi yanglade more than 5000 or even 10000 yobo gi mongda strength akoini uya ozado question mangjauge miyam na haina basi hojiki ugna kumba SoO pekti yaudaba moije moigi proxy cadre ne amu hairi aduna SoO gi marumda SoO ju leiba mai stipend ju phangba magi kano security force singa ju nongmai paina roidaba khana roidaba ge dumba agreement amaju leiba aduga moina ju atopa SoO pek manungda yaudaba cadre mayam amumka yoaga masi dum chatharabra aduna ai hangjaning madi karigumba SoO je pura abrogate tawba taragadi
atop masa masa mayam do moigi violence we helakadra natraga total peace phangakadra ate sudu condition amada agreement house thambane ba adu condition du phajana chalai bi chat piro ba madu government of India na state government na projecti rule du madu control to bangam dre ba moigi wangma da chakre ba madu example di ngasai nahan irengi ningthau da chairman da threat tori ba adu su kampu da yaw ba haji tiger hari ba thangboy se su kampu ne se jes a kind of ps hokip ki kaino ne ba madu gi ma chief army staff ne ba ma samak na chali si gi lambi mayam se chali bani tax lori bani ba adu mi mayam khom jalla ga khol nomai paira ga chat pa mayam se ato to pa su da yaw da ba amani do akhoi amadu tawna thamse su da yaw ba se ya me ha ba kem identify area ba adu hojiki hairi ba su gi kem mafam da ne ba iran thok pa se kampo pi se ya su designated kem amani ha ba adu de iran thori se kanano atop changla te ba uk adu ada su da yaw da kampu chura chambu site ta son da chande site ta khara tawwa ne kai ki ki kampo pi si gi area se su ki the yaw ba kem sing kind of team sing do na control to bane ba se cycle se to bane ba se ki phejol ase se to bane ba tenopal se adu kari ki tamak to hoji tenopal da more da mi lebe ya da bano haibe ki question chaw na le problem thop se kampopi da natro kampopi da rally chap kan da nomai paira ga thop do akhoi uraba natro nahan ma amra rally chap da nomai paira ga to adu ga chura chambu du su nomai paira ga chat adu su kampu ne that is openly adu openly like potubu kari hai da bano adu nang sai hojikti mase center government gi lapses achobal layaba adu moina tawna khiba condition lekhiba agreement do monitor madugi status ama phajana piba kanda thokani aba adu kari gi nomai du chatho chasing togani haridi nomai du deposit togadabani nearest moi gi security cam da haina yaw aba yaw bane aduga extort toba paisa khaiba khotba toba yaroi mingonda kaino ke afataba kaino toba chathaba yaroi adu chaba yaridi adu tawni haiba aduga mi recruit toba adu di hujik exact su gi gather sing the mar kya lebra haiba se akhoi da aina haibi public da po haiba adu hujik ki khara da mu sumaina mu tawe ke mamata mi 100 chekhak ta leba sonda list pick up na 200 pick up su lai re ba adu na stipend mi 200 ki phange ba adu 100 ki madugi tha gi stipend to de adugi kem gi leader adugi masai gi adugi organization gi ko adugi odun man enjoy tori bne ba aduna gari akhoi na gari thoba ngam da se moina thora chali ba akhoi na yum saba ngam da cycle da chalo je yum building a 5 star kum na lai re ba akam jong phobu da lai re ba chura jambu da nang chalo hoje kampopi da chalo akhoi na se de yum saba ngam da se sari ba madugi paisa do aduga ngasai gi akhoi gi popi da haire se hojikti popi thaba da moi directly involved toy have se moi gi su de yob kaino team singna akhoi da chahi amada paisa oina pio haide ba popi do gram sup to popi thaba khoti makna popi oina akhoi da piro haina officially later laibududi adu erdi ngasai gi su gi agreement ko condition do de moi cross to dro moi na laps kaino away dro ba violate dro thukai dro popi myam thar bisu moi gi funding popi thaba yaro habni popi thaba gi tax to moi na lore adu di openly che thopada khoi mayam lai ri sidi oza do si myam zigi review tong na ba yeng na ba union home minister Amit Shah aduga Manipur governor de su che pisen khre oza khoi gi site gi adu gi pakhum di lak robra adu di laktri adu laktra so akhoi de step law bani ngase pisen khibse khra lera ga akhoi court ta chakani akhoi de high court or supreme court ta last ko supreme court ta si smaina lai kari gi mon chit taw do no haibado supreme court ta thena ba kan de moi chempham di tholoina but ngaranga pisen bane na I think moi adu gi status kari khra collect data collect to ba de matam di change but adu pidraga akhoi na court ta thenarani akhoi na kona court ta de madugi akhoi complaint ama tawrani court ta akhoi challenge tawnarani na sumaina masigi court ta masigi detail ama status ama PO haina pibani adu government sina home ministry sina home department sina si pibang amdre masi kari gino haibedo akhoi na court ta chap ya haiba court ta chap kanda di court na corrupt kanda de janoni natra moi chempham lai roina so akhoi di step to law bani yeah we are taking the step but ngasi root cause ti Manipur da ngasai mi hatpa adu toba ngasi highway da chapa yade ngamde hai sidi civil du da
mamingda sum statue oina uhanba wane but behind the screen di su kampune phap tabio su kampune Oza hojiki akhoi Manipuri crisis se May 3 2023 de hork paje adum kuki khulai paiba sing su de yaw sing moi khut chauni yawi rally de zumaina noi par chatli habigi sigi maitei kuki hana chahi ahum phajala kadore now citing the example of recent Iring Naga village aduga simiam popi thaba khotpa mayam si yang pataraga di akhoi conflict se maitei kuki khakta tabida naga kuki su yausale hana mina hainari basi yawarkadore hari basi masi oza yaningbra maite kuki haibadi issue se yes crisis se adudi yamna crisis le adubo ngasai aduna akoina lawa hai maite ga naga se manai haipetang machimanau nate machinau ne haraga khana sawe machimanau gumna dum manai maite su sum kyaman tade maite su dum kara yamna tai achungba karino adu thitokte aduga sokadabda karino haibada lamda chatte chaningba group khra tawningba da dum chawe lingjen manaba ngamde naga su adum ngai naga ai haige naga ese naga oina Manipur da naga lairiba ching area khutimakta topa maite na economic ta exploit tawde have topic to na political to na toana thamo okay ko but ngasi naga gi inhabited area da encroach toba demographic threat toba ko invention toba group se kana no haiba kanda naga se sisu yeng di haba aduna ne ba naga adu kari noira naga su linjan manaba ngamde moi tinaraga chatpa kampu yawe ado minister MLA ngasai gi backing loaning bagi moi gi MLA singda adum loinaraga chappa mi yauri moi gi business kanani chappa yauri hoji tamai gi lambi chappa kampopi gi IT road tu chatpiro matam chahi 15 mamang da akoina tamai chappa kanda khun mayam taramde hojikti thangré akhoi leimei sing chatpa do moina tax lawe leimei sing da hadu gom su phubi bududi sigi modbung de gi nangi hembung Mount Everest gi mana phobo yauro sida naga masak uraroi moi loi oire sigi cycle area do chatpiro sigi more da example da more da 90s matam da cookie gi houses de 10 15 gi wani ko akhoi tangkhul di 20 hen naga pul di yame church le rame ngasi di para bai taisu tanthokre moina oikhre adu ore di hojik naga da achauba demographic threat se karamba jati no haibase naga na su mase phata dabne madu tana tasan naba ama tobudegi nagasu dumaina dum tawraga herodi saraga akoise adumaina lei maitei su suaida langla hero chai maitegi MLA 40 lenjan manaba ngamde ngasigi issue je Manipur versus ko akoigi cookie illegal immigrants ne haibataradi all the 40 MLA should be united haibni aba koina haibadi adu maite 40 MLA se unite oiba ngamde aduna mina politics hanai hoji maite MLA khara cookie ga dum loinaraga challe ira manungda akhoi maming hairo haisu kona dum haige akhoi khangi aduna maite sisu ngasai kari haigadra adum national party hairadi ngau jaraga congress BJP haibda ngawe adu mayam ikaibadi maite gi mi ama phomna ngasi independent da regional party da MLA leiba ngamde se asigi loop hole achauba ne ba aduna mi kuki di hakumak party establish tawraga KPA do MLA ni puthopa ngame ko aduna naga ga maite se ID manayan haigani aba maramde manai habdi this unity lai tawgadaba matam da tawde ngangadaba da ngangde kari tawgadaba no akhoi gi vision kari no road map kari no khangde hojik maite su plan da langbuane maite gi duty kari no moina kari responsible lawgadaba thaba paikhagadaba mission do sini haibese maite loina makse kyan taraga chatte aba kampu khaito tokhai khaibun taraga tawrapudegi masi ngahal eraga kukina dum phaba ngahal eraga ama hatpa ngahal eraga ama tawsidi noi naga da su tawri naga mate go adu nahan gi hek tawbudegi naga gi ireng khunda muthapudegi kukile nain thaba stay away haibudegi ngasi ban tawri na naga di action lawri na naga di haina huji 22 days sure moi chappa yadana gari loina stranded tawre ja modbungda chatpiro request tawba hore na hojiki UNC da hairu UNC power later na waribu FNCC na aduga joint tribe council na hoje totally ban thingre na hoje kuki wang le na that means maite ga naga gi difference u khra dum le adubu ngasai gi magi kariya sir attitude hairaga activity sidi naga sisu akhoi da yam achauba threat piri base karamba mi no karamba group no haibase naga sina masi gi tamak ta
fight tawde stand tawde aduna habdi hojiki latest development da sumi yang matam da hoji su gi mi singna maina naga gi village attack torok paje could be a third conflict point but Nagas are retaliated tawri Nagas retaliate habigi wafum thambi